ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯃꯥꯏ ꯑꯃꯗꯤ ꯂꯩꯍꯥꯎ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯃꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯤꯃꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦ, ꯁꯤꯈ꯭ꯔꯦ꯫ ꯅꯤꯃꯥꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯗꯦ, ꯃꯇꯣꯝꯇꯅꯤ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯤꯃꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯍꯥꯎꯒ ꯁꯨꯔꯒ ꯆꯥꯔꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯤꯃꯥꯏ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯃꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯍꯥꯎ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯃꯥꯏ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ, ꯅꯪ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯀꯟꯅ ꯁꯨꯕ ꯌꯥꯗ꯭ꯔꯦꯀꯣ? ꯅꯪꯅ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯍꯜꯂꯛꯂꯒ ꯇꯧꯒꯦ, ꯑꯗꯨꯝ ꯊꯅꯝꯃꯣ꯫ ꯌꯥꯅꯤꯗ ꯅꯨꯄꯥ, ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯇꯧꯒꯦ꯫ ꯅꯪꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯇꯧꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ꯫ ꯑꯗꯨꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ, ꯊꯕꯛ ꯇꯧꯕꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯀꯣ꯫ ꯅꯪ ꯌꯧꯅꯕꯤ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯣ ꯇꯧꯒꯅꯨ꯫ ꯅꯤꯃꯥꯏ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝꯅ ꯐꯤꯡꯕ ꯃꯤꯅꯤ, ꯑꯗꯨꯅꯅꯤ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯐꯤꯡꯈꯤꯕꯁꯤꯅ ꯍꯥꯏꯔꯨꯔꯁꯨ ꯏꯍꯥꯟ ꯍꯦꯛ ꯊꯥꯏ꯫ ꯈꯪꯗꯦꯗ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯗꯧꯔꯦꯗꯅ꯫ ꯍꯌꯦꯡ ꯃꯥꯅ ꯃꯄꯥꯕꯨ ꯃꯔꯥꯏꯅ ꯋꯥꯔꯛꯆꯔꯁꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯗꯨ ꯅꯣꯛꯆꯩ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯦꯝꯕꯤ ꯂꯨꯍꯣꯡꯕ ꯆꯍꯤ 4-5 ꯐꯥꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝꯂꯕꯁꯨ, ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯣꯏ ꯑꯅꯤ ꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯅꯣꯏ ꯑꯅꯤ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯎ ꯆꯪꯉꯛꯎ꯫ ꯅꯠꯇꯦ, ꯅꯣꯏꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ? ꯏꯅꯦ, ꯑꯩꯈꯣꯏꯁꯦ ꯏꯅꯦꯒꯤ ꯋꯥ ꯑꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯅꯦꯅꯁꯨ ꯍꯦꯟꯅ ꯈꯪꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯤꯗ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯔꯅꯨ ꯍꯥꯏꯗꯨꯅ ꯇꯝꯕꯤꯔꯝꯂ ꯃꯥꯜꯂꯤ ꯅꯣꯡꯗꯝꯕ ꯃꯥꯅ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯇ ꯌꯣꯛꯁꯤꯔ ꯍꯥꯏꯗꯅ ꯈꯟꯅꯕ, ꯑꯗꯨꯒꯤꯅꯦ ꯏꯅꯦꯒ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯁꯦ꯫ ꯍꯣꯏꯅꯦ, ꯅꯣꯏꯁꯦ ꯅꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯌꯥ ꯑꯃ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ, ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯗꯕ ꯍꯥꯏꯗꯨ ꯇꯥꯔꯦ꯫ ꯅꯣꯏꯒꯤ ꯏꯅꯝꯃꯒ ꯇꯥꯗꯒꯅ ꯂꯩꯔꯤꯉꯩꯗꯁꯨ ꯃꯁꯨ ꯄꯥꯝꯃꯤꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯗꯣ ꯃꯃꯤꯠꯇ ꯃꯁꯨ ꯎꯗꯅ ꯍꯦꯛ ꯁꯤꯈꯤꯗ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯕꯗ꯫ ꯑꯗꯨꯅꯤꯅꯦ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ ꯄꯥꯕꯗꯣ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯥꯝ ꯌꯦꯡꯖꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯡꯕ ꯍꯦꯛ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯣ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯉꯥꯡ ꯌꯣꯛꯀꯦ ꯁꯤꯔꯥ? ꯍꯣꯏꯅꯦ, ꯑꯉꯥꯡ ꯑꯃꯇꯪ ꯌꯣꯛꯁꯤꯔ ꯍꯥꯏꯗꯅ ꯈꯟꯕꯅꯤ꯫ ꯀꯅꯥꯒꯤ ꯇꯥꯟ ꯆꯥꯕ, ꯏꯅꯦꯗꯤ ꯈꯣꯡ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤꯅ? ꯏꯅꯦ, ꯌꯥꯏꯌꯦ, ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯐꯪꯂꯕꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯍꯪꯒꯦ, ꯀꯅꯥꯒꯤ ꯂꯩꯕꯅꯣ ꯍꯥꯏꯗꯅ꯫ ꯅꯣꯏꯁꯨ ꯇꯥꯁꯤꯜꯂꯣ ꯁꯨꯝ꯫ ꯏꯅꯦ, ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯖꯒꯦ꯫ ꯏꯅꯦ, ꯑꯉꯥꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯒꯅꯤ꯫ ꯍꯣꯏꯅꯦ, ꯅꯣꯏꯅ ꯅꯆꯥ ꯄꯥꯝꯃꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯅꯦ, ꯑꯩꯈꯣꯏ ꯌꯧꯈ꯭ꯔꯒꯦ꯫ ꯐꯔꯦ, ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯃꯤꯋꯥ ꯉꯥꯡꯅꯒꯟꯕꯤ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯍꯦꯛ ꯎꯕꯗ ꯃꯣꯏ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯛꯏ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ, ꯌꯦꯡꯉꯨ, ꯑꯥꯗ ꯂꯥꯛꯏꯁꯤ ꯌꯦꯡꯉꯨ꯫ ꯃꯥ ꯀꯧꯁꯤꯟꯁꯤꯔ ꯁꯤꯗ? ꯍꯣꯏ, ꯌꯥꯏꯌꯦ, ꯀꯧꯁꯤꯟꯁꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯃꯣꯏꯅ ꯀꯧꯁꯤꯜꯂꯤꯕꯁꯤ ꯀꯔꯦꯝꯅꯗꯧꯒꯤ ꯀꯧꯁꯤꯜꯂꯤꯕꯅꯤ꯫ ꯃꯁꯤ ꯂꯦꯝꯕꯤꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯃꯤꯅ ꯀꯧꯔꯕꯅꯤꯅ ꯆꯪꯗ ꯌꯥꯗꯕꯒꯤ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯂꯦꯝꯕꯤꯅ ꯈꯜꯂꯤ, ꯃꯣꯏꯅ ꯀꯧꯔꯤꯕꯁꯦ ꯑꯐꯕꯗꯤ ꯍꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯣꯏꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯁꯛꯁꯤꯡꯁꯤꯒ ꯌꯣꯡ ꯍꯅꯨꯕꯤ ꯃꯥꯟꯕ ꯉꯥꯛꯇ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯀꯣ, ꯅꯣꯛꯇꯅ ꯌꯥꯝ ꯍꯔꯥꯎꯅꯩꯀꯣ꯫ ꯂꯥꯛꯑꯣ, ꯅꯪꯁꯨ ꯉꯥꯛꯇꯪ ꯐꯝꯈꯤꯁꯤ ꯂꯥꯎ ꯀꯩꯅꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯌꯨꯝ ꯆꯪꯂꯒ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣꯕ? ꯀꯩꯁꯨ ꯆꯠꯂꯣꯏꯗ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ, ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯁꯦ, ꯑꯗꯨꯒ ꯅꯪꯅꯗꯤ ꯈꯪꯕꯤꯗꯕ꯫ ꯅꯣꯡꯃꯇꯁꯨ
ꯆꯠꯊꯣꯔꯛꯇꯅ ꯃꯌꯥꯝꯒ ꯄꯨꯟꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯀꯩꯗꯧ ꯂꯩꯒꯦꯕ ꯅꯆꯥꯅꯁꯨ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ ꯂꯦꯝꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯨꯡꯁꯤꯔꯝꯃꯅꯤ ꯆꯤꯟꯗꯤ ꯊꯥꯕꯗ ꯍꯧꯔꯅꯤ ꯑꯣ ꯑꯩꯁꯨ ꯂꯥꯛꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯗ ꯈꯪꯗꯦꯗ ꯁꯨꯡꯁꯪꯕ ꯁꯪꯗꯦꯕ ꯌꯨꯝꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯑꯃꯅ ꯍꯣꯏ ꯏꯕꯦꯝꯃ ꯌꯨꯝꯒꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯗꯤꯅꯦ ꯌꯥꯔꯔꯣꯏ ꯈꯔꯁꯨ ꯂꯩꯊꯣꯛꯄ ꯇꯝꯃꯣ ꯅꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯕꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯊꯕꯛꯄꯨ ꯆꯤꯜꯂꯤꯕꯅꯣ ꯑꯩꯈꯣꯏꯁꯨꯅꯦ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯉꯦꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯁꯤꯅꯤ ꯑꯃꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯉꯥꯡ ꯌꯥꯎꯅꯕ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯅꯒ ꯀꯔꯤꯝꯇ ꯍꯣꯠꯅꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ ꯐꯅ ꯀꯨꯏꯔꯦ ꯍꯥꯏꯕ ꯂꯨꯍꯣꯡꯂꯛꯂꯤꯕꯗꯣ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯆꯥ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗꯦ ꯈꯪꯉꯕ ꯃꯤꯗꯣ ꯍꯦꯛ ꯎꯕꯗ ꯃꯁꯤ ꯁꯤꯕꯣꯟ ꯉꯥꯡꯅꯔꯤꯕ ꯈꯪꯗꯦꯗ ꯃꯤꯁꯤꯡꯁꯦ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏꯒꯤꯁꯤꯅ ꯂꯥꯏ ꯑꯃ ꯌꯥꯎꯏ ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯁꯤꯈꯤꯕꯅ ꯐꯩ ꯑꯩꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦꯀꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯂꯦꯝꯕꯤ ꯃꯔꯨ ꯂꯨꯞꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯇꯩꯗꯨꯅ ꯌꯦꯡꯅꯔꯒ ꯃꯤꯠꯆꯤ ꯈꯠꯅꯩ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯟꯅꯔꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯔꯥꯏꯗ ꯀꯅꯥꯗ ꯌꯦꯡꯂꯒ ꯌꯥꯎꯒꯗꯒꯦ ꯍꯥꯏꯗꯅ ꯍꯣ ꯑꯗꯨꯃꯥꯏꯅ ꯈꯟꯅꯒꯗꯕꯅꯤ ꯇꯥꯅꯧ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯒ ꯇꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯀꯔꯤ ꯀꯥꯎꯈ꯭ꯔꯦꯗꯣ ꯂꯝ ꯃꯃꯤꯡꯗꯣ ꯍꯦꯛꯇ ꯀꯥꯎꯏ ꯆꯤꯡꯌꯥꯗꯅꯤꯅꯦ ꯑꯗꯨꯗ ꯌꯥꯝ ꯍꯩꯕ ꯃꯥꯏꯕꯤ ꯑꯃ ꯂꯩꯌꯦ ꯃꯥꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯩꯅ ꯈꯪꯕꯗ ꯃꯣꯏ 4-5 ꯁꯨꯔꯦ ꯃꯥꯅ ꯑꯉꯥꯡ ꯌꯥꯎꯍꯜꯂꯤꯕꯁꯤ ꯅꯣꯏ ꯅꯨꯄꯥꯅ ꯌꯥꯔꯕꯗꯤ ꯑꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯥꯒ ꯑꯃꯨꯛꯇ ꯍꯪꯅꯈꯤꯒꯦ ꯑꯃꯅ ꯕꯦꯝꯃ ꯂꯦꯝꯕꯤ ꯅꯆꯥ ꯌꯥꯎꯅꯕ ꯍꯣꯠꯅꯧꯀꯣ ꯅꯪꯅ ꯅꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯉꯥꯎꯔꯛꯇꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯂꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯅꯪꯇꯅꯤ ꯑꯃꯅ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥ ꯐꯅ ꯌꯥꯝꯅ ꯑꯩꯅ ꯎꯔꯤꯁꯤ ꯑꯗꯨꯅ ꯅꯪꯁꯨ ꯆꯦꯛꯁꯤꯟꯖꯧ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯗꯤ ꯅꯠꯇꯦꯗ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯍꯥꯏꯁꯦ ꯌꯨꯝꯗꯅ ꯃꯇꯧ ꯃꯥꯟꯗꯕ ꯑꯗꯨꯒ ꯂꯝ ꯊꯣꯛꯈ꯭ꯔꯒꯅ ꯑꯃ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯅꯥꯃꯩ ꯄꯥꯏꯔꯒ ꯌꯥꯅꯧ ꯍꯥꯏꯁꯤ ꯃꯉꯥꯏꯔꯦ ꯂꯦꯝꯕꯤ ꯇꯥꯅꯤꯡꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯆꯠꯂꯒꯦ ꯈꯜꯂꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯨꯜꯍꯧꯈꯣꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯨꯅ ꯂꯦꯝꯕꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯅꯍꯧꯏ ꯑꯣꯏꯔꯔꯣꯏꯗ ꯄꯣꯠꯅꯤꯗ ꯀꯨꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯤꯁꯦ ꯆꯍꯤ 5-6 ꯍꯥꯏꯔꯝꯂꯅꯤ ꯍꯧꯖꯤꯛꯐꯥꯎ ꯑꯉꯥꯡ ꯌꯥꯎꯗꯤꯌꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯅꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯂꯒ ꯃꯥ ꯀꯞꯇꯨꯅ ꯈꯪꯖꯅꯤ ꯀꯩꯅꯣ ꯑꯁꯤꯕꯨ ꯃꯌꯨꯝꯗ ꯀꯣꯛ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯒꯦ ꯃꯤꯒꯤ ꯁꯥꯒꯩꯁꯦ ꯃꯥꯅ ꯃꯨꯠꯊꯠꯀꯗꯧꯔꯦꯅ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯥꯁꯨ ꯚꯥꯞ ꯇꯥꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯔꯣꯏꯗꯕꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯂꯩꯍꯧꯏ ꯂꯦꯝꯕꯤꯅ ꯈꯜꯂꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯋꯥꯊꯤ ꯉꯥꯡꯗꯅ ꯀꯅꯥꯒꯤ ꯀꯔꯤ ꯁꯣꯏꯔꯤꯒꯦ ꯍꯥꯏꯗꯅ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯗꯣꯏꯒꯤꯁꯤꯅ ꯃꯣꯏ ꯎꯅꯤ ꯈꯟꯕꯗ ꯂꯝꯕꯤꯒꯁꯦ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯁꯦ ꯑꯩꯕꯨ ꯎꯔꯒ ꯅꯣꯛꯅꯗꯣꯏꯒꯤ ꯆꯝꯅꯗꯣꯏꯒꯤ ꯇꯧꯔꯤ ꯃꯁꯤꯗ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎꯅ ꯏꯃꯥꯏꯕꯨ ꯉꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯅꯍꯥꯟꯈꯩ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯍꯦꯜꯂꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯂꯥꯛꯃꯜꯂꯛꯇꯕꯗꯨꯗ ꯂꯩꯍꯥꯎ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯃꯥꯏ ꯃꯈꯨꯠꯇ ꯉꯥꯖꯥꯎ ꯑꯃ ꯌꯥꯜꯂꯒ ꯃꯌꯥ ꯏꯒꯠꯄ ꯃꯈꯩ ꯆꯪꯂꯛꯏ ꯅꯤꯃꯥꯏ ꯎꯕꯗ ꯂꯩꯍꯥꯎ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯅꯠꯇꯦ ꯅꯨꯄꯥ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯗ ꯊꯣꯡꯒꯥꯜꯗ ꯑꯃꯨꯛ ꯊꯣꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛ ꯇꯧꯗꯅ ꯉꯥꯏꯔꯤ ꯑꯗꯨꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏꯕꯅꯤꯗ ꯅꯍꯥꯟꯈꯩ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯆꯥꯛꯀ ꯆꯥꯗꯈꯩ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯌꯥ ꯏꯒꯠꯀꯩ ꯂꯥꯛꯏꯅꯦ ꯅꯠꯇꯦ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪ ꯁꯤꯌꯦꯡꯉꯣ ꯃꯁꯤ ꯂꯩꯕ ꯆꯠꯂꯨꯔꯤꯕ ꯅꯪ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯒꯤꯅꯤ ꯊꯦꯡꯉꯤꯁꯤ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯂꯩꯕ ꯌꯥꯕꯗꯨꯕꯨ ꯑꯩꯗꯤ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯔꯤ ꯂꯥꯝꯃꯒꯅ ꯀꯣꯛ ꯆꯥꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯅꯍꯥꯟꯈꯩꯅ ꯆꯥꯃꯤꯟꯅꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯗꯤ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯇꯥꯟꯖꯥꯁꯤꯗ ꯃꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯇꯝꯐꯥ ꯂꯥꯛꯏ ꯀꯥꯏꯗꯩꯅꯣ ꯈꯨꯔꯥꯅꯤꯃꯥꯏ ꯅꯪꯅ ꯌꯥꯜꯂꯤꯕ ꯉꯥꯗꯨꯕꯣ ꯍꯥꯎꯔꯅꯤꯗ ꯃꯁꯤꯒꯤ ꯑꯍꯜꯂ ꯑꯉꯥꯡꯂ ꯈꯪꯗꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯃꯁꯤꯅ ꯃꯔꯣꯜ ꯉꯥꯡꯈꯤꯗꯧꯁꯤꯅ 이따 이나우가 사자기 떠오세요. 시물락드는 뭐시 여기 해력라니 입으세. 까이노 미낭버가 쿰딩 아두고 무릉 소리두나. 그라기도 에이사게 해력라니 하이드나 떠고 말리고. 헤이 따닝대고 앙앙니 가이드는 와앙앙보다 싹싹 들려드나 나 싹두가. 아이
ꯑꯩꯒꯤ ꯁꯛꯅ ꯀꯩꯗꯧꯔꯕ ꯅꯠꯇꯦ ꯁꯨꯛ ꯐꯖꯔꯤꯕ ꯃꯤ ꯄꯥꯈꯪꯁꯤꯡꯅ ꯑꯩ ꯍꯦꯛ ꯎꯕꯒ ꯀꯣꯏꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯑꯩꯕꯨ ꯁꯛꯁꯤꯒ ꯀꯥꯏꯗꯅ ꯈꯨꯔꯥꯗꯤ ꯐꯖꯔꯦꯍꯦ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯕ ꯊꯦꯡꯒꯨ ꯍꯦꯛ ꯃꯥꯟꯈꯩ ꯇꯥꯟꯅꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯨꯅꯅꯤ ꯅꯃꯥꯟꯅꯕꯤ ꯀꯅꯥꯝꯇ ꯇꯤꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝꯆꯥꯒ ꯍꯦꯛ ꯇꯤꯟꯅꯩꯗꯣ ꯅꯁꯛꯅꯦꯅ ꯉꯥꯁꯦꯞ ꯍꯦꯛ ꯃꯥꯟꯈꯩ ꯀꯨꯆꯨꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯅꯨꯃꯤꯗꯥꯡꯗꯒꯗꯤ ꯃꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯤꯕꯕꯨ ꯈꯪꯉꯣꯏꯅꯦ ꯍꯣ ꯑꯃꯝꯕꯕꯨ ꯉꯝꯖꯕꯤ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯁꯥꯅ ꯅꯁꯥ ꯊꯥꯒꯠꯄꯗꯣ ꯁ꯭ꯋꯥꯏꯁꯤ ꯊꯥꯒꯠꯄꯤꯔꯅꯨ ꯀꯣ ꯋꯥꯅꯒ ꯍꯜꯂꯛꯄꯅꯦ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯇꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎꯅ ꯈꯨꯔꯥꯅ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯏꯟꯗꯣꯝꯆꯥ ꯂꯩꯁꯤꯗꯤ ꯑꯁ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯦꯅꯦ ꯀꯗꯥꯏꯅꯣ ꯉꯥꯗꯣ ꯅꯣꯏ ꯋꯥꯔꯝꯃꯅꯤ ꯑꯩ ꯁꯦꯝꯕꯤꯔꯛꯀꯦ ꯍꯩ ꯁꯤꯗꯤ ꯍꯧꯖꯤꯛ ꯆꯥꯅꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯦꯝꯗꯧ ꯂꯩꯔꯕ ꯉꯥꯗꯨꯕꯨ ꯄꯤꯔꯛꯑꯣꯁꯦ ꯑꯁꯤ ꯍꯥꯏꯅ ꯇꯝꯐꯥꯅ ꯅꯤꯃꯥꯏꯅ ꯄꯥꯏꯔꯤꯕ ꯉꯥꯗꯣ ꯃꯨꯜꯂꯒ ꯃꯥꯅ ꯁꯦꯝꯕ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯌꯥꯗꯅꯣꯅꯦ ꯃꯁꯤ ꯌꯥꯔꯤꯕ ꯇꯣꯛꯎ ꯅꯨꯄꯥ ꯃꯥꯟ ꯊꯣꯛꯄ ꯃꯔꯥꯏ ꯁꯦꯝꯖꯔꯅꯤ ꯃꯇꯧꯁꯤ ꯌꯦꯡꯂꯒ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯗꯦ ꯈꯔ ꯉꯥꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯌꯨꯝꯁꯦ ꯏꯇꯣꯝꯇ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝ ꯂꯩꯔꯤꯕꯁꯦ ꯃꯥ ꯂꯥꯛꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯃꯥ ꯂꯥꯛꯄꯒꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯄꯣꯊꯥꯔꯤꯕꯅꯤ ꯑꯩꯅꯒ ꯈꯔ ꯏꯁꯥ ꯂꯨꯝꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦꯗꯅ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯉꯥꯗꯣ ꯂꯣꯠꯈꯤꯕ ꯌꯥꯔꯕꯅꯤ ꯌꯥꯔꯦ ꯅꯨꯄꯥ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯤ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯇꯝꯐꯥꯅ ꯃꯅꯤꯡꯗ ꯉꯥ ꯀꯟꯅ ꯁꯦꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯤꯃꯥꯏ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯩ ꯂꯩꯍꯥꯎꯅ ꯅꯨꯄꯥ ꯉꯁꯤꯗꯤ ꯊꯕꯛꯇꯨ ꯆꯠꯂꯨꯔꯅꯨꯕ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯁꯤ ꯑꯍꯤꯡꯒꯤ ꯃꯪꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯆꯠꯅꯅꯣꯕ ꯏꯔꯥ ꯃꯪꯒꯤ ꯋꯥꯕꯨ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯃꯈꯨ ꯃꯉꯩꯗꯨꯅꯤ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯊꯕꯛꯇꯣ ꯉꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅꯕꯨ ꯆꯠꯇ꯭ꯔꯕꯗꯤ ꯃꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯅꯨꯄꯥ ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯏꯟꯈꯦꯠ ꯂꯥꯏꯈꯦꯠꯄꯤꯗꯣ ꯇꯧꯒꯅꯨ ꯀꯩꯅꯣꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯅꯤꯃꯥꯏ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯇꯥ ꯄꯥꯏꯔꯒ ꯆꯠꯈꯤ ꯑꯁ ꯅꯨꯄꯥ ꯅꯪꯕꯨ ꯆꯠꯈꯤꯅꯨꯗ ꯂꯩꯍꯥꯎꯅ ꯈꯥꯝꯕ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁ ꯄꯥꯝꯕꯣꯝꯅ ꯄꯥꯝꯕꯣꯝ ꯁꯣꯡꯂꯤꯕ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕꯁꯦ ꯍꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ ꯃꯥꯒꯤ ꯇꯝꯐꯥ ꯍꯩꯕꯤ ꯃꯨꯊꯤꯋꯥꯎꯗꯨꯁꯨ ꯀꯩꯁꯨ ꯅꯠꯇꯕꯗꯗꯤ ꯄꯪꯂꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯕ ꯀꯥꯟꯁꯤꯗꯗꯤ ꯂꯥꯛꯇꯦꯕꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯂꯩꯍꯥꯎ ꯅꯤꯃꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯑꯁ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯃꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕꯁꯦ ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯕ ꯑꯁ ꯑꯩ ꯋꯥꯔꯦꯗ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯐꯃꯨꯡꯗ ꯉꯥꯛꯇ ꯍꯤꯞꯄꯨꯈꯤꯒꯦ ꯂꯩꯍꯥꯎ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯛꯏ ꯏꯇꯩꯃ ꯂꯩꯕ꯭ꯔꯣ ꯏꯇꯩꯃ ꯂꯩꯍꯥꯎ ꯂꯩꯕ꯭ꯔꯣ ꯏꯇꯩꯃ ꯀꯅꯥꯅꯣꯅꯦ ꯀꯧꯔꯤꯁꯤꯕꯣ ꯀꯅꯥꯅꯣ ꯂꯥꯛꯑꯦ ꯀꯩꯗꯧꯔꯦ ꯍꯥ ꯏꯇꯩꯃ ꯇꯥꯗꯨꯅꯤꯃꯥꯏꯗꯣ ꯏꯄꯥ ꯄꯥꯈꯠꯂꯦ ꯂꯩꯍꯥꯎꯗꯣ ꯍꯥ ꯇꯥꯅꯤꯃꯥꯏ ꯀꯩꯗꯧꯔꯕ ꯇꯥꯅꯤꯃꯥꯏꯗꯣ ꯌꯨꯝ ꯃꯊꯛ ꯀꯥꯕꯗ ꯃꯊꯛꯇꯒꯤ ꯇꯥꯔꯛꯄꯗ ꯂꯩꯇ꯭ꯔꯦ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯂꯦꯞꯊꯈ꯭ꯔꯦ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯃꯤ ꯑꯃꯇꯁꯨ ꯂꯩꯇꯦꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯁꯤꯕꯨ ꯃꯥꯏ ꯅꯨꯄꯥ ꯁꯤꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯒ ꯃꯍꯥꯛꯃꯨꯛ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯅꯥ ꯂꯩꯕꯒꯦ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯀꯅꯥ ꯂꯩꯒꯦ ꯇꯝꯐꯥ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯏꯗꯣꯝꯆꯥ ꯅꯪꯅ ꯇꯧꯏꯗꯨꯕꯣ ꯏꯗꯣꯝꯆꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯧꯒꯠꯂꯛꯑꯣ ꯑꯩ ꯂꯥꯛꯏ ꯏꯗꯣꯝꯆꯥ ꯅꯨꯄꯥꯗꯨꯅ ꯇꯝꯐꯥ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯍꯥꯏꯃ ꯑꯩꯗꯤ ꯍꯨꯏ ꯑꯃꯨꯕꯤ ꯑꯣꯏꯔꯕ ꯅꯤꯡꯉꯨꯔꯦ ꯃꯤ ꯑꯣꯏꯔꯝꯃꯤꯅꯦ ꯕꯦꯝꯃ ꯅꯪ ꯀꯅꯥꯅꯣ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯛ ꯏꯁꯤꯡ ꯊꯥꯁꯤ ꯇꯝꯐꯥꯅ ꯏꯁꯤꯡ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯂꯋꯥꯏꯗ ꯊꯥꯔꯒ ꯏꯗꯣꯝꯆꯥ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯏꯗꯣꯝꯆꯥ ꯂꯩꯍꯥꯎ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯊꯣꯛꯅꯩ ꯀꯩꯅꯣꯅꯦ ꯈꯪꯉꯤꯅꯦ ꯑꯩꯗꯤ ꯅꯪꯅ ꯚꯨꯠ ꯑꯣꯜꯂꯕꯣꯏ ꯅꯤꯡꯉꯨꯔꯦ ꯇꯝꯐꯥꯅ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯉꯤꯉꯩꯁꯤꯗ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤ ꯂꯩꯗꯨꯅ ꯅꯁꯛꯅꯦꯅ ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕ ꯍꯦꯛ ꯃꯥꯟꯈꯩ ꯂꯩꯍꯥꯎ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯀꯟꯅ ꯆꯦꯟꯈꯤ ꯂꯩꯍꯥꯎ ꯋꯥꯈꯜ ꯇꯥꯗꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯝꯐꯥꯅ ꯏꯗꯣꯝꯆꯥ ꯍꯥꯏꯗꯅ ꯇꯥꯟꯅꯈꯤ ꯅꯨꯄꯥꯗꯨꯅ ꯁꯣꯜꯍꯧꯏ ꯑꯣ ꯑꯣꯟꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯤ ꯇꯥꯅꯤꯃꯥꯏ ꯅꯪꯒꯤ ꯄꯥꯎ ꯇꯥꯕ ꯏꯇꯩꯃꯁꯦ
ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯈꯨꯠꯇ ꯐꯤ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯍꯜꯂꯛꯇꯦꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯆꯥꯛ ꯆꯥꯗꯅ ꯉꯥꯏꯔꯦ ꯑꯗꯨꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯕ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯂꯝꯕꯤꯗ ꯂꯩꯕ ꯅꯨꯄꯤ ꯈꯔꯅ ꯍꯥꯏꯅꯩ ꯃꯁꯤꯕꯨ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯑꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯂꯩꯇ꯭ꯔꯦꯌꯦ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯕꯥꯅꯤꯗ ꯂꯩꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯌꯨꯝ ꯁꯥꯕ ꯆꯠꯄꯗ ꯌꯨꯝꯊꯛꯇꯒꯤ ꯇꯥꯔꯛꯂꯒ ꯁꯤꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯌꯦ ꯃꯥꯒꯤꯁꯤꯕꯨ ꯅꯠꯇꯦ ꯃꯤꯔꯣꯟꯕꯁꯨ ꯃꯥꯜꯂꯤꯗ ꯍꯣꯏꯅꯦ ꯃꯥꯜꯂꯤꯅꯦ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯁꯨꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯅꯁꯨ ꯂꯛꯅꯩ ꯂꯩꯍꯥꯎ ꯑꯉꯧꯕꯤ ꯅꯣꯏꯗ ꯍꯥꯠꯂꯒ ꯂꯩꯔꯝꯃꯣ ꯑꯉꯥꯡ ꯃꯌꯥꯝꯅ ꯆꯦꯜꯂꯤ ꯍꯥꯏ ꯅꯄꯥ ꯌꯥꯅꯤ ꯃꯆꯥ ꯑꯩꯕꯨ ꯑꯉꯧꯕꯤ ꯀꯥꯏꯅ ꯃꯤ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯀꯧꯕ ꯂꯥꯛꯄꯁꯤꯕꯨ ꯑꯁ ꯆꯥꯛ ꯂꯥꯝꯃꯤꯗ ꯍꯥꯟꯅ ꯆꯥꯔꯁꯤꯔ ꯈꯪꯗꯦꯗ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯗꯕꯅꯦꯕ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯌꯥꯎꯏ ꯍꯟꯖꯤꯟꯗꯕꯁꯨ ꯌꯥꯎꯏ ꯀꯩꯊꯦꯜ ꯃꯁꯤꯗ ꯈꯔ ꯂꯦꯛ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯈꯔ ꯇꯨꯝ ꯇꯧꯗꯅ ꯂꯩ ꯅꯣꯡꯃꯗꯤ ꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯒ ꯂꯩꯍꯥꯎꯒ ꯂꯝꯕꯤꯗ ꯊꯦꯡꯅꯩ ꯀꯕꯣꯛꯂꯩ ꯂꯩꯍꯥꯎꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯤ ꯀꯕꯣꯛꯂꯩ ꯂꯩꯍꯥꯎꯅ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯤꯕꯨ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯃꯁꯤ ꯃꯁꯥꯁꯨ ꯂꯨꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯕꯨ ꯃꯥꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯅꯣꯏ ꯆꯥꯛ ꯂꯩꯍꯧꯕ꯭ꯔꯥ ꯑꯩ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦꯕ ꯆꯥꯛ ꯈꯤꯇ ꯄꯤꯌꯨꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯄ ꯉꯥꯏꯕꯅꯦꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯍꯥꯟꯅ ꯆꯥꯔꯒꯦ ꯇꯧꯕꯅꯦꯕ ꯆꯥꯛ ꯄꯤꯌꯣꯕ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯅꯦ ꯂꯥꯝꯃꯤ ꯄꯤꯌꯣ ꯅꯪꯅ ꯄꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎ ꯆꯠꯀꯦ ꯇꯧꯏ ꯀꯕꯣꯛꯂꯩꯅ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩ ꯄꯤꯒꯦꯅꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯑꯗꯨꯒ ꯄꯤꯒꯦ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯌꯨꯝꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯦ ꯑꯉꯥꯎꯕꯤ ꯃꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯃꯁꯤꯗꯤ ꯂꯝꯕꯤꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯅꯆꯤꯟ ꯊꯤꯅꯨ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯊꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯆꯦꯟꯈ꯭ꯔꯦ ꯀꯕꯣꯛꯂꯩꯅ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ ꯆꯦꯟꯈꯤꯕꯅ ꯍꯥꯜꯂꯤ ꯀꯕꯣꯛꯂꯩꯅ ꯈꯜꯂꯤ ꯃꯁꯤꯕꯨ ꯃꯁꯥꯒ ꯂꯨꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯨ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯇꯧꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯨ ꯃꯇꯩ ꯃꯅꯥꯎ ꯅꯍꯥꯟꯋꯥꯏ ꯑꯩꯒꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯍꯥꯏꯗ ꯂꯥꯛꯂꯝꯕꯅꯤꯅꯦ ꯌꯥꯝ ꯐꯕꯅꯦꯕ ꯃꯁꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯔꯝꯍꯥꯏꯅ ꯑꯣꯏꯈ꯭ꯔꯤꯕ ꯃꯁꯤ ꯃꯣꯏꯒꯤ ꯃꯤ ꯊꯤꯔꯒ ꯐꯖꯅ ꯍꯥꯏꯔꯒ ꯑꯩ ꯂꯥꯌꯦꯡꯕꯤꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯍꯌꯦꯡ ꯑꯉꯥꯡ ꯎꯅꯕꯗ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯤ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯂꯩꯍꯥꯎꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯃꯔꯤ ꯃꯇꯥ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯐꯪꯗ꯭ꯔꯕꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯃꯁꯤ ꯑꯩꯅ ꯐꯖꯅ ꯊꯦꯝꯂꯒ ꯑꯩꯒꯤꯗ ꯑꯉꯥꯡ ꯎꯅꯍꯜꯂꯒꯦ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨꯗ ꯑꯉꯥꯡꯁꯤ ꯌꯣꯛꯍꯜꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯕꯣꯛꯂꯩꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯧꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤ ꯃꯤ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯑꯣꯏꯔꯦ ꯐꯔꯦ ꯅꯨꯄꯤ ꯑꯣꯏꯔꯦ ꯐꯔꯦ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯣꯀꯣ ꯂꯩꯍꯥꯎ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯂꯦꯝꯕꯤ ꯍꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯍꯥꯎ ꯋꯥꯈꯜ ꯆꯣꯏꯔꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯈꯪꯏ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯊꯤꯔꯛꯏ ꯀꯕꯣꯛꯂꯩꯅ ꯂꯩꯍꯥꯎꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯂꯩꯍꯥꯎꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯊꯝꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯗꯥꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯂꯥꯏ ꯐꯗꯤꯕꯤꯗꯨꯕꯨ ꯊꯦꯡꯅꯔꯦ ꯁꯤꯗ ꯂꯩꯔꯦ ꯏꯃꯥꯅ ꯋꯥꯅ ꯊꯤꯔꯤꯕꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯄꯣꯡꯒꯦ ꯂꯥꯛꯑꯣ ꯏꯃꯥꯅ ꯊꯦꯝꯂꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯂꯥꯏ ꯐꯗꯤꯕꯤꯗꯨꯕꯨ ꯃꯆꯥꯅꯤ ꯈꯟꯅ ꯄꯝꯂꯒ ꯊꯦꯝꯗꯨꯅ ꯐꯃꯨꯡꯗ ꯃꯆꯥ ꯁꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯀꯕꯣꯛꯂꯩ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯣ ꯂꯩꯍꯥꯎ ꯏꯕꯦꯝꯃ ꯅꯪꯅ ꯋꯥꯈꯜ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥꯗꯣ ꯅꯥꯎꯀꯣꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯌꯥꯕꯅꯤꯗꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯧꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯌꯣꯛꯍꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄꯣꯊꯥꯔꯣ ꯅꯆꯥꯗꯣ ꯁꯨꯝꯂꯒ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯑꯉꯥꯡꯗꯨꯕꯨ ꯅꯨꯡꯁꯤꯅ ꯊꯥꯖ ꯍꯥꯏꯅ ꯊꯣꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯝꯃꯤ
ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯖ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯁꯣꯝꯗꯅ ꯂꯩꯍꯥꯎ ꯂꯥꯏ ꯐꯗꯤꯕꯤꯗꯨꯃ ꯄꯝꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯄꯤꯌꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯅ ꯆꯥꯛ ꯅꯤꯔꯝꯃꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯈꯔꯅ ꯄꯤꯖꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯊꯤꯅ ꯉꯥꯡꯂꯒ ꯇꯥꯜꯂꯛꯄꯁꯨ ꯌꯥꯎꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯝꯐꯥ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯂꯩꯍꯥꯎꯗꯤ ꯃꯆꯥꯅꯤ ꯈꯟꯅ ꯄꯝꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤꯗꯨ ꯄꯝꯂꯒ ꯇꯝꯐꯥ ꯍꯣꯏꯒꯤ ꯃꯪꯒꯣꯜꯗ ꯅꯤꯡꯉꯥꯏꯗꯨꯅ ꯐꯝꯂꯝꯃꯤ ꯇꯝꯐꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯀꯅꯥꯅꯣ ꯁꯤꯗꯤ ꯀꯅꯥꯅꯣ ꯅꯪꯕꯣ ꯂꯩꯍꯥꯎ ꯈꯨꯝꯗꯦ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯂꯩꯍꯥꯎꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝꯗ ꯎꯕꯗ ꯑꯁꯤꯕꯨ ꯏꯟꯗꯣꯝꯆꯥ ꯂꯩꯍꯥꯎ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯂꯩꯍꯥꯎꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯇꯝꯐꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯟꯗꯣꯝꯆꯥ ꯂꯩꯍꯥꯎ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯀꯗꯥꯏ ꯆꯠꯂꯨꯔꯕ ꯑꯩꯅ ꯅꯪꯕꯨ ꯋꯥꯅ ꯊꯤꯔꯤꯕꯅꯤ ꯍꯥꯏꯌꯣ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯇꯝꯐꯥꯅ ꯂꯩꯍꯥꯎꯒꯤ ꯃꯁꯥ ꯅꯣꯡꯗꯨꯅ ꯍꯪꯂꯛꯄꯗ ꯂꯩꯍꯥꯎꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯅꯪ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯅꯪ ꯏꯆꯥ ꯃꯨꯟꯒꯦ ꯇꯧꯔꯤꯗꯤ ꯏꯆꯥ ꯂꯧꯕ ꯌꯥꯔꯣ ꯆꯠꯂꯣ ꯅꯌꯨꯝ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ ꯏꯟꯗꯣꯝꯆꯥ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯇꯝꯐꯥꯅꯤ ꯀꯗꯥꯏ ꯏꯟꯗꯣꯝꯆꯥꯒꯤ ꯑꯉꯥꯡꯗꯣ ꯑꯩ ꯃꯁꯛ ꯌꯦꯡꯈꯤ ꯀꯗꯥꯏ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯁꯤꯟꯅꯔꯒ ꯑꯉꯥꯡ ꯂꯧꯗꯣꯏ ꯇꯧꯔꯤꯅꯤ ꯇꯝꯐꯥ ꯄꯝꯂꯤꯕꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯂꯥꯏ ꯐꯗꯤꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯏꯟꯗꯣꯝꯆꯥ ꯅꯪꯅ ꯅꯆꯥꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯍꯥꯏꯌꯣ ꯀꯗꯥꯏ ꯊꯝꯈ꯭ꯔꯒꯦꯕ ꯅꯪꯅ ꯄꯝꯂꯤꯕꯗꯨꯗꯤ ꯑꯉꯥꯡ ꯅꯠꯇꯦ ꯂꯥꯏ ꯐꯗꯤꯕꯤꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯂꯩꯍꯥꯎ ꯆꯠꯀꯗꯕꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯉꯥꯏꯈꯣ ꯏꯟꯗꯣꯝꯆꯥ ꯑꯩ ꯆꯥꯛ ꯄꯤꯒꯦ ꯆꯥꯛ ꯆꯥꯈꯣ ꯁꯦ ꯐꯝꯃꯣ ꯑꯁꯨꯝꯅ ꯇꯝꯐꯥꯅ ꯆꯥꯛ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯍꯥꯎꯕꯨ ꯆꯥꯛ ꯄꯤꯖꯔꯤ ꯂꯩꯍꯥꯎꯅ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯃꯆꯥꯗ ꯆꯥꯛ ꯏꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯝꯐꯥꯅ ꯀꯞꯂꯒ ꯏꯟꯗꯣꯝꯆꯥ ꯅꯆꯥꯅ ꯏꯟꯗꯣꯝꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯔꯝꯂꯕꯗꯤ ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯀꯣ ꯅꯆꯥꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯂꯝꯂꯅꯤ ꯏꯟꯗꯣꯝꯆꯥ ꯅꯪ ꯆꯠꯈ꯭ꯔꯅꯣ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯂꯩꯍꯥꯎ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯧꯔꯨꯈꯤꯒꯦ ꯉꯥꯏꯈꯣ ꯆꯥꯛꯇꯨꯅ ꯕꯨꯛ ꯊꯟꯅ ꯆꯥꯈꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯆꯠꯈ꯭ꯔꯦ ꯇꯝꯐꯥꯅ ꯈꯥꯝꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯣ ꯏꯟꯗꯣꯝꯆꯥ ꯅꯪꯕꯨ ꯆꯥꯛꯁꯦ ꯅꯕꯨꯛ ꯊꯟꯅ ꯍꯦꯛ ꯆꯥꯈꯤꯗꯦꯗ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯅꯪꯁꯦ ꯈꯨꯔꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯅꯣꯏꯗ ꯑꯩꯅ ꯅꯥꯎꯇꯤ ꯁꯥꯖꯕ ꯅꯣꯏꯅ ꯑꯩꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯀꯥꯎꯗ꯭ꯔꯤꯌꯦ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯅꯪꯕꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯇꯝꯐꯥ ꯂꯩꯍꯥꯎꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯖ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯌꯥꯝꯅ ꯁꯣꯟꯅꯔꯝꯃꯤ ꯃꯥꯒꯤ ꯉꯔꯣꯏ ꯁꯕꯥꯟ ꯇꯥꯕꯤ ꯍꯛꯆꯥꯡ ꯁꯥꯃꯨ ꯃꯅꯥꯇꯣꯟꯒꯨꯝꯅ ꯐꯖꯔꯤꯕ ꯄꯥꯝꯕꯣꯝ ꯅꯣꯡꯁꯥꯅ ꯏꯀꯥꯏꯔꯤꯕ ꯆꯦꯡꯂꯕ ꯈ꯭ꯋꯥꯡ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯃꯨꯔꯕ ꯆꯤꯡꯍꯤ ꯃꯅꯝꯅ ꯆꯨꯔꯕ ꯁꯝꯂꯥꯡ ꯁꯖꯤ ꯃꯤꯇꯥ ꯉꯝꯖꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯈꯥꯝꯒꯤ ꯇꯦꯟꯖꯩꯅ ꯏꯀꯥꯏꯔꯤꯕ ꯄꯤꯁꯨꯝ ꯑꯅꯤ ꯀꯨꯆꯨꯅꯦ ꯀꯣꯃꯦꯟꯅꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗꯦ ꯑꯍꯨꯕ ꯄꯥꯈꯪꯁꯤꯡꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯝꯃꯤ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕ ꯅꯤꯡꯊꯦꯝꯒ ꯂꯦꯝꯕꯤꯒ ꯈꯨꯝꯐꯝ ꯈꯪꯈꯤꯗ꯭ꯔꯤ ꯌꯥꯝꯃꯟꯈꯤꯕꯅ ꯍꯩ ꯃꯃꯥ ꯇꯥꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯍꯦ ꯏꯆꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦꯗ ꯂꯥꯛꯂꯤ ꯃꯌꯥꯝꯁꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯈꯨꯔꯨꯝꯕꯒꯤ ꯃꯤꯌꯥꯝꯗꯨꯕꯨ ꯁꯨꯃꯥꯏ ꯌꯥꯝꯂꯝꯒꯗ꯭ꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ ꯑꯩꯁꯨ ꯈꯨꯝꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯏꯆꯥꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯍꯟꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯄꯤꯌꯣ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯂꯥꯏ ꯑꯃ ꯌꯥꯎꯏ ꯃꯤ ꯁꯤꯅꯤꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯃꯁꯛ ꯐꯖꯕ ꯄꯣꯛꯄ ꯍꯥꯏꯁꯦ ꯀꯨꯏꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯂꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯃꯣꯏ ꯃꯄꯥ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯃꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ ꯑꯩꯗꯤꯅꯦ ꯏꯆꯥꯁꯤ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯔꯣꯏ ꯏꯅꯥꯛꯇ ꯁꯨꯝ ꯊꯝꯈꯤꯅꯤ ꯍꯥꯏꯁꯤꯅꯤꯀꯣ ꯏꯁ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯁꯤꯕꯨ ꯃꯣꯏꯅ ꯄꯤꯌꯨ ꯀꯥꯏꯅ ꯌꯥꯈꯤꯔꯣꯏ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯑꯕ ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯃꯃꯥ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯍꯥꯏꯅ ꯇꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯤ ꯈꯜꯂꯒ ꯄꯤꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯣꯏ ꯃꯄꯥꯒꯤꯁꯦ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯤꯔꯣ ꯅꯠꯇꯦꯗ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯔꯛꯇꯗꯅ ꯄꯤꯕ ꯇꯥꯔꯕꯁꯨ ꯍꯥꯏꯕꯅꯤꯗ ꯃꯇꯝꯒ ꯌꯥꯗ꯭ꯔꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯁꯤꯅꯤꯀꯣ ꯃꯄꯥ ꯅꯪ ꯏꯔꯥꯡ ꯌꯥꯝ ꯐꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯅꯕꯗꯨ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯔꯤꯕ ꯊꯥꯖꯅ ꯇꯥꯏ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ ꯌꯥꯔꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯦꯠꯅꯔꯤꯕꯗꯣ ꯇꯣꯛꯑꯣ ꯇꯥꯕ ꯉꯝꯗ꯭ꯔꯦ
ꯑꯩꯅꯦ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯈꯟꯖꯗꯦꯀꯣ ꯑꯩ ꯐꯤ ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯖꯒꯦ ꯊꯥꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯅꯩ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯏꯆꯥꯁꯨ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯁꯦ ꯃꯄꯥ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯏꯀꯥꯏ ꯈꯪꯗꯕ ꯃꯄꯥ ꯅꯪꯅꯦ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯁꯨ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯒ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯪꯁꯦ ꯃꯌꯥꯝꯁꯤꯅ ꯀꯜꯂꯛꯅꯔꯦꯗꯣ ꯅꯪꯒꯤ ꯅꯁꯛ ꯅꯇꯧꯁꯤ ꯎꯕꯗ ꯑꯗꯨꯅꯅꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯄꯥꯟ ꯏꯄꯥꯟ ꯄꯥꯡꯊꯣꯛ ꯊꯣꯛꯄ ꯌꯥꯗꯦ ꯈꯪꯂꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯅꯪꯕꯨꯅꯦ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯣ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥꯅ ꯄꯥꯡꯈꯠꯅ ꯈꯟꯖꯤꯜꯂꯤ ꯃꯣꯏꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯁꯨ ꯅꯆꯥꯅꯤ ꯌꯥꯒꯗꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯩꯁꯨ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯏꯃꯥꯒ ꯄꯥꯕꯒ ꯀꯅꯥꯒ ꯂꯩꯍꯧꯅꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂ ꯃꯇꯝꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩ ꯂꯩꯔꯒꯦ ꯈꯜꯂꯦꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦꯗꯣ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥ ꯃꯤ ꯌꯨꯝ ꯄꯥꯟꯗꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯂꯩꯅꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯗ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯈꯔꯅ ꯃꯣꯏꯒꯤ ꯊꯥꯁ ꯍꯥꯏꯕꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯦꯗꯅ ꯍꯦꯛꯇ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤ ꯋꯥ ꯉꯥꯡꯅꯗꯣꯏꯁꯤꯅ ꯀꯔꯤꯅꯣ ꯉꯥꯡꯒꯦ ꯉꯥꯡꯅꯖꯁꯅꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯅꯣꯡꯃꯇ ꯇꯧꯔꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯪꯒꯣꯜꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯂꯩꯍꯥꯎ ꯆꯪꯂꯛꯏ ꯂꯩꯍꯥꯎ ꯎꯕꯗ ꯂꯦꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯁꯤꯗ ꯆꯪꯉꯛꯏꯁꯤꯅ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯇꯧꯔꯤꯁꯤꯅ ꯃꯥꯅ ꯄꯥꯝꯂꯤꯁꯤꯅ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯆꯥꯛ ꯈꯤꯇ ꯄꯤꯌꯨꯕ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯁꯨ ꯆꯥꯛ ꯂꯥꯝꯃꯦꯌꯦ ꯊꯥꯖ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯂꯩꯍꯥꯎ ꯎꯕꯗ ꯊꯥꯖ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯍꯥꯎꯁꯨ ꯊꯥꯖꯕ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯕꯣ ꯂꯦꯝꯕꯤ ꯄꯥꯈꯠꯄ ꯄꯣꯛꯏ ꯃꯁꯥꯗꯨ ꯋꯥꯈꯜ ꯂꯩꯇꯥꯗꯦ ꯍꯩ ꯅꯪꯅ ꯈꯪꯉꯣꯏ ꯆꯠꯂꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯃꯤꯒꯤ ꯏ ꯃꯔꯤ ꯍꯥꯏꯕꯁꯤ ꯌꯥꯕ ꯅꯠꯇꯦ ꯂꯩꯍꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯊꯥꯖꯅ ꯂꯩꯍꯥꯎꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯍꯦꯛ ꯎꯅꯕꯗ ꯏꯁꯥꯗ ꯀꯩꯅꯣꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤꯕꯅꯤ ꯊꯥꯖ ꯂꯩꯍꯥꯎꯕ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯂꯩꯍꯥꯎꯅ ꯑꯉꯥꯡꯅꯤ haiduna pamlibadu ubada amuk henu nungsiba phauri ima yenguni mana tawrise lai phati bima pamlibase masani khalaga pamli ma yam nungaite masibu masa kaina ba yaw sala khangde ima mana sak haise khoi sak leredi khita pisabi siba yare nang sang asigum masya nang yeng salo ai pisaragi thajani ngamduna sangkhre lehauna thaja sangkhibadu yam khangbadang yengduna lehawi limbina chakra puthurak se charasi nabuk thannaba adugane hayeng khai khoigi sidam lakanu ko lehau sak sana sana ai hinu pa kauru ki masu sak lamamani ase haiduna lehau chabaloiduna saikre lembi sor asangba mo holaga matom taise as yan krek tai aidi ma lakpu bu isasya so ai laukre karigumba magi masa ikoi yoki abise khanglam labadi piyo haiduna hairakani khan isasya pakat bana loire kadai ri sangai no khangde mi asukoi bi lakdraga masya isan bi khanan bi yaba nate nomagi numit ningthem hoigi khul thangnabda leiba selyam na paiba lawyam saba mangiga magi nupi ahanbiga thajabo mamau oisage haiduna haibala ningthem ekoi su tare nasan pisi mi yamna haibala haibase adubu ekoi su pamsadana hekta hairurage haidana laklibani ama khangni ekoi da pibi da yaroi ko imobu ekoi na luna sana tawbani karim ta wahaloi lembiya ma boy khoina isa ningol ni khanna thamgadoribani aigi su isa ani dani nupa amaga nupi amaga ma boy na isa ningol ani subini khanna luna sana tawgadoribani aduna na sase ekoi da pi da yadabani mabu imau oining manai khoisia langtak narabani ningthemna kari haigadabanu khangdra chumi mi yamna lai adubu koina angang oi haiduna thammani isa su matom tanina koina su mai chakibudo nungai tadana tawbani lembina koidi isasya nuguna tawjabani mabu mayum pankini khanbade isasya nungai pham khangjabani mana sakraga
ꯑꯩꯈꯣꯏꯅ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯌꯨꯝꯒ ꯄꯥꯜꯍꯟꯅꯤꯡꯗ꯭ꯔ ꯄꯣꯠꯅꯤꯗ ꯑꯍꯟꯕꯤꯅ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯍꯥꯏꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨ ꯅꯣꯏꯅ ꯃꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯉꯥꯡ ꯃꯁꯥꯗꯕꯨ ꯍꯪꯗ꯭ꯔꯤꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯥꯗ ꯑꯃꯨꯛꯇ ꯍꯪꯖꯈꯤꯒꯦ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯉꯥꯡ ꯃꯁꯥꯅꯕꯨ ꯌꯥꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯋꯥ ꯑꯃꯗꯤ ꯍꯥꯏꯖꯒꯦ ꯃꯥꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯒꯗꯧ ꯃꯤꯗ ꯏꯆꯥꯁꯤ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥ ꯏꯕꯥꯅꯤꯒꯤ ꯋꯥꯔꯦꯞꯅꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯅꯠꯇꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯅꯣꯡꯇ ꯍꯤꯛꯇꯣꯛꯄ ꯅꯠꯇꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯧꯕꯤꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯪꯒꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯖꯅ ꯈꯜꯂꯤ ꯅꯍꯥꯟ ꯂꯥꯛꯂꯝꯕ ꯑꯉꯥꯎꯕꯤ ꯃꯥꯟꯕꯤ ꯁꯛꯅꯤꯕꯤꯗꯣ ꯃꯗꯨꯕꯨ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯃꯥꯕꯨ ꯎꯕꯗ ꯑꯩꯅ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯁꯨꯡꯈꯤꯕꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯩꯒ ꯀꯔꯤꯁꯨ ꯊꯣꯛꯅꯗ꯭ꯔꯕꯤ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯅ ꯀꯔꯤꯒꯤ ꯑꯩ ꯋꯥꯈꯜꯁꯦ ꯃꯥꯅ ꯁꯨꯝ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧ ꯑꯗꯨꯒ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯩ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯃꯁꯦ ꯏꯃꯥ ꯍꯣꯏꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯐꯔꯦ ꯃꯣꯏꯗ ꯍꯪꯂꯒꯦ ꯂꯦꯝꯕꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯇꯥꯗꯗꯣ ꯈꯨꯟ ꯊꯪꯅꯕꯁꯤꯗꯒꯤꯅꯤ ꯃꯔꯜ ꯃꯊꯨꯝꯒ ꯌꯥꯝ ꯂꯩꯈ꯭ꯔꯕ ꯂꯧꯁꯤꯡ ꯍꯥꯏꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕꯗ ꯃꯌꯥꯝꯅꯅꯦ ꯃꯪꯒꯤꯗꯅ ꯍꯥꯏꯅꯔꯤꯕ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯦ ꯑꯗꯣ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯏꯆꯥꯅ ꯑꯄꯥꯝꯕꯗꯨꯅꯦ ꯅꯄꯥꯒ ꯏꯕꯥꯅꯤꯅ ꯇꯧꯗꯣꯏꯁꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯏꯃꯥ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯆꯥꯕ ꯆꯥꯗꯕ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯁꯤꯅꯕꯗꯨꯅꯤ ꯂꯟ ꯊꯨꯝ ꯍꯥꯏꯕꯗꯨꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯅꯤꯡꯊꯦꯝꯅ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏ ꯏꯄꯥꯁꯨ ꯃꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯔꯥꯏ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯆꯥꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯁꯦ ꯀꯨꯞꯅ ꯊꯤꯈꯤꯗꯣꯏꯅꯤ ꯃꯥꯅ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯁꯤ ꯈꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯒꯤ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃ ꯂꯩꯍꯧꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯅꯪꯅ ꯆꯠꯈꯤꯕꯗ ꯅꯃꯥ ꯑꯩꯈꯣꯏꯅꯤꯗꯪ ꯈꯨꯅꯨꯅ ꯈꯣꯡꯕꯒꯨꯝ ꯈꯣꯡꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯪꯕ ꯍꯥꯏꯕꯁꯤꯅ ꯑꯊꯣꯏꯕ ꯙꯔꯃꯅꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯏꯄꯥꯅ ꯅꯪꯕꯨ ꯊꯥꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯄꯥꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯕ ꯍꯣꯏꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃꯈꯛꯇꯤ ꯂꯩ ꯃꯁꯤꯃꯇꯪ ꯍꯥꯏꯕꯤꯌꯨ ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯆꯥꯅ ꯈꯪꯅꯤꯡꯂꯤꯕꯕꯣ ꯍꯥꯏꯌꯨ ꯅꯍꯥꯟ ꯅꯣꯡꯃ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯕ ꯑꯉꯥꯎꯕꯤ ꯆꯥꯛꯅꯤꯕꯤꯗꯣ ꯀꯅꯥꯅꯣ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯂꯦꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯄꯥꯕ ꯃꯥꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯒꯤ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯏ ꯃꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯡ ꯑꯃꯗꯤ ꯆꯠꯂꯤ ꯃꯁꯤ ꯀꯅꯥꯅ ꯐꯣꯡꯒꯅꯤ ꯑꯉꯥꯎꯕꯤꯗꯨ ꯀꯅꯥꯅꯣ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯂꯕꯗꯤ ꯅꯁꯥꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯎꯕꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕꯗꯨꯕꯣ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯌꯦ ꯑꯉꯥꯎꯕꯤ ꯍꯥꯏꯕꯁꯤꯗꯤ ꯄꯪꯆꯠꯇ ꯆꯠꯄꯅꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯔꯅꯨꯀꯣ ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯏꯃꯥ ꯅꯨꯃꯤꯠꯇꯨꯗ ꯃꯥ ꯂꯥꯛꯄꯗ ꯏꯃꯥꯅ ꯑꯩꯕꯨ ꯆꯪꯈ꯭ꯔꯨ ꯍꯥꯏꯗꯅ ꯇꯥꯜꯂꯤꯕꯅ ꯀꯔꯤꯒꯤ ꯃꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯇꯥꯟꯖꯥꯁꯤꯗ ꯂꯩꯍꯧ ꯆꯪꯂꯛꯏ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯆꯥꯛ ꯈꯤꯇ ꯄꯤꯌꯨꯕ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯍꯩ ꯃꯁꯤꯕꯨ ꯂꯥꯛꯏ ꯆꯠꯂꯨ ꯆꯥꯛ ꯂꯩꯇꯦ ꯆꯠꯂꯨ ꯍꯥꯏꯕꯅꯦ ꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯇꯥꯜꯂꯤ ꯀꯩꯅꯣ ꯅꯪꯒꯤ ꯏꯆꯥ ꯃꯨꯟꯒꯦ ꯇꯧꯔꯤꯗꯣ ꯏꯆꯥ ꯃꯨꯟꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯁꯤꯗꯤ ꯑꯩꯒꯤꯅꯦ ꯍꯩ ꯅꯪꯒꯤ ꯅꯆꯥ ꯃꯨꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ ꯀꯅꯥꯗꯅꯣ ꯍꯪꯂꯨꯔꯣ ꯆꯠꯂꯣ
Ima mabu tanbigan nungsidro tawrisi chak lairamgani ai putorake khara pizagisi hai yadi ma pizai khangdana adum changlai aduna ne pizaba yadi adum changlak batai Thaza imung da sak lo busang tringaida lembina lehawu tan thoki Angawbi nabuk phatabi angawbi migi masabun ge tawbi asum nairaga satkri Thaza tholakpada lehaw leiramtri Haima sakrabra ainadi magi ne haidana chak puraklaga Hey nang aina tawgunu hairaga ma sumaina pizai khangdang laklibani mi ningthem masagi mataw ubada nungai tabu poi aduma masabu themjin bire ipagi bema naman harise sum pizai khangdana laklibani aduna pizauranu ko asumna namittu mahaukre Thaza lehawgi wakhal khanduna te laikre chagani thakani khangje masi tumin phamdru laikre lembiga ningthem gana masagi mataw yengma ngamsilakje numit khudingi Thazana angawbidu kananu takpiyu haijabadi luhongbasu ngamloi chaksu saroi haidana sikhang khangkre nupi isagi matawse yengma ngamtre masa yam soksile aduna luhongbasu mana sumaina sum tawda leikrabadi ikoina khalibase loina kaiba tare aduna kaidawruni haujik lotludana haidokrase aduga luhongbase hongnaba nupa karigumba mana du khangkraga ikoi bomu miraireklabadi kamdauba adumna tawgadaba isa nateda isagi mabuksel ay munna khangi natrabadi luhongsiadadana tokpa tare asumna moi ani kupna khanaraba tungda haidoklasi haidun lepni masabu kawri imagi Thaza law imagi nakta kari haigi ima karigino nangna kaisu leitaba wadugi damakta chagani thakani kaw makai leibadubo nasadu yengba yadri nayayam kangsilye nangwa ima aina sukoina lerekpasida asikum wakalamda khaluba leite adubo angawbi saknibido he urubadagi ai wakhal silai tapam khangtre mabu kananu khangningmani isa silang taknari haibiyo ima ma kana mana aibu nusiba mit yengbi hainasu mabu nusiba phawi ipagi Thaza se ipa haise wase matam kuina nama ibanina nangunda lotun thamlapani adubo ngasidi isagi mafamda namaga ibani maithire nangina taw yengba ngamtre isana wakhal nungai ta leibado ipana yengba ngamdene aduna ma kananu haibase hairagi tar aduga wa amadi hayoge karigumba nangna khanglaklaba kanda nang namana pa oiribai khuibu miraigi hainadi khanganuko Thaza harauna ha baba hairage ba se hairo aigi punsina he laiba makai ima bababu aina miraiba khak lairoi asiboy mona khanghalaba ima babana haiba ai loina yagani pare hairage ko wari sinang kanada su haidokpadi yade ko asumna ningthemna wari pumba Thazagi mafamda leirai Thaza mapagi wari tabada mamitagi mapira chen baurai lembina asumna namasya nangi babagi wakhal soibi angawbi haibadu oikibani aikoi su yam nungaite adubo imana mabu sanglakpada talibado mana nangbu he khangkibada namana pai khoibu mirairakani pakhatpadagi mabu tankibane nang imabu warauganuko Thaza magi punsigi wari tarukta kapsai aduga hairai ai muklaibak tibi ama kadaida leiramgadagi ima nachaibu taibang palmasa khanghanbiniba ima amana asumna laikibada aina karamna nungaina laikani tuba ima mabu masa khangni haiduna aibu imatungdagi saunaba yokpiraktiba ima bababu aina aibu hek pokpiba ima ipani khangani hanasu khanduna lakliba hausikti aigi singnaram ima babana ko khanbir ai nungai aduna ai ima babana haiba ilagani hausikti asumna Thaza mangi masa ahenbada luhongba numitni leihaw laktuna masi mada leiduna Thazagi luhongba yengli luhongba loiraduna Thaza thilamdai mama mapaba khurumlaba matungda chatnaba thoklai Thaza dolai mathakta kapna phamli leihaw Thazana dolai da tongduna chatpado mamit pena yengjari Thaza leihaw bu ui ngai ko dolai rilsa amukta lepko amukta thamko asi haiduna dolai do thamlaba matungda Thaza kumlai
ꯑꯗꯨꯒ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯂꯩꯍꯥꯎ ꯆꯠꯀꯦ ꯇꯧꯏ. ꯉꯥꯏꯈꯣ ꯏꯃꯥ, ꯆꯠꯈꯤꯅꯣ. ꯅꯆꯥ ꯑꯃꯨꯛꯇ ꯏꯃꯥꯕꯨ ꯈꯨꯔꯨꯝꯈꯤꯒꯦ. ꯂꯩꯍꯥꯎ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯊꯥꯖ ꯀꯞꯂꯒ. ꯏꯃꯥ, ꯅꯆꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯣ? ꯅꯪꯗꯤ ꯅꯤꯡꯉꯥꯏꯗꯅ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯈꯪꯗꯅ ꯂꯩꯔꯤꯗꯀꯣ. ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯕꯨ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯗ꯭ꯔꯦ. ꯅꯆꯥ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ. ꯅꯆꯥꯅ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯁꯤꯗ 이마기 민웅씨 당장이세게 끝나 돌라이 탁탁이 꿈락빠네 나도 이마는디 나 잡으만 걸 비람나는 잣나브라 이마. Asumna Thaza kaptuna mababu nusina sulhawi. Mayamna thiengli haidana Thaza dolai thakta mutong handuna pukre. Mangani sakubu numitni mayamdo burganya lakri haiduna chaising pumba sem saraba matungda ngainari tanjasida lehau lai. As chak mayam leire ngasidi puk thanna pina sarge isasu mabuk thanlaba pizarage. Si haiduna thariba sak maraktuda sangduna lehau phamlaga chak chaba haurai. Mayam langnari kanda lehauna dumna tawbudu uhautre amana haidai. Kaino tawrisibo angawbida sakse sada layene mayam. Mayamdo hainarakpaduda lehaubu tanthoi aduga nupa moi khrana lehaubu phubiri. Lehau mi yaman khibana masin pham leite hen hen phusi lei. Lehau ona thoina khangi. Tanza sida Thaza ho yausilei. Thaza mayamna langlibudu karigino haidana yengbada lehaubu mayam changdana phubiribadu ure. Ngaiko mayam phuribado amukta lepko. Asumna Thazana mayamdu khami lehaubu Thazana hugatpiri Thaza kaplaga. Ima, karigino nangna mayam sadringaida nangna hana saribadi ha nangisu nachana sak iganingi ima. Imagidamakta nasa lairibasidi mayamna nangbu angawbini hairabasu nachagidi imane nangse lao nacha imagi sak igi. Asumna Thazana lehaubu sing da pusilei. Miyaman haidai. Thaza kaino nang tawribadubo ha aphanungai tangkhalakliba nangna adugumna angaw aphai dugon sinaraga wari saribdu karigino chalangro sida pusilakano ma saknibi angawbini hai saknibi angawbi salo swaida lakano salo. Asumna mayamna lehaubu tanbaduda lehau mayambu kibana Thazana pari makhutu kanthatlaga senkri mayamna tanaki. Mayam tanabigano mayam mamu phubigano mayamna saknibi angawbini haidina tanaribado akoina talibado ma kanasna ti ma aigi apokpi mane. Asumna Thaza kaplaga mamabu kaurei. Ima, nachani imabu kanpa ngamawtredako. Nachalai ima, imana kanabu kiribano. Nachani imagi sak iganigi lao ima. Kaigino mayamna mabu phuduna tanbiriba. Magisu tongana sak pisaba yabasida. Thaza mana mayam sadri kanda mana na sanglaga charambagini. Ado irasu fasana hairaga pisabiba yaidana. Karigino noina tok yam minungsi leitibaduma. Masu asumna angawbi haibado oiningba tigi. Mamukta kaubi ma aigi iman. Asumna Thazana kappado lembiga ningthemgana thoklaktuna thembiri aduga mayam punna sak saminari. Aduga lehaugini haidana sakhara khaktuna thambiri. Chak tokla matungta ima horen karigumba aigi imadu lakba thoklabadi nasana imagidama chakse thamnambani hairaga chakse pisabiyu ko ima. Hoi iman soidana pizagani tokluse kappanuse. Lembina Thazabu thembiduna nupa mayumda thakre. Asumna Thaza matamgi matung inna masa phangzari aduga mana mamabu matam supada thirabasu phangba leikhitre. Asumna Thaza yumgi mau ama oina mane makugi masa mawagi seba tawduna nungainadi lei haibabu mamagi wakhaldama nungaifam khangdana leikhi.